ngasi numida waram phong kiba tongan manipuri sifong singdigi maru oibe I pausing khongatsaraga manipur top channel gi maikedi myamda thamjagi ahanbada Chief Minister COVID-19 livelihood support scheme gi form yolamba miyoyama fare Chief Minister COVID-19 affected livelihood support scheme gi makhada lupa lising manga anirak thokna pigadaba scheme sigi notification director social welfare department na thokibadugi form miyoy kyada lupa sahumdagi samri fawbadu yolamba miyoyama Thobal police na phabaga loinana FIR ama register tawkhre Thobal police na pharaba miyoy adugi maming Moirangthem Zelen sei singa sei nifugumari apokpa Thambal ngau khangabok part 1 awang laikai dagini haina su phungdorakli atopa pawamana DSP dagi tadaba post PBU Tokyo Olympic Games da bronze medal nupagi hockey di Indiana world number mari subada laidiba Germany bu manga mari thoiduna ahum suba mafam kanma ngamkibada India team bu Manipur hockey na nungaiba phongdokpaga loinana Manipur lengana games asida saruk yariba Manipur gi hockey sanaroi bronze medalist Nilakanta Sharmada Manipur Police Department da DSP gi rank tagi tadana PBU haina Manipur hockey gi General Secretary Sheram Niken gi serol amana su phongdorakli Atopa paw amana sahi nifuga mathoi gi tungda Manipur gi sanaroi sanglakpam Nilakanta yawbo nupa gi hockey da baratna senjeng gi medal lawduna itihas semkhre Japan gi Tokyo da hujik pangtholiba kuntraga nithoi suba Summer Olympic Games ki nupagi hockey ki ahum suba mafam gi ngasi sanakibada baratna Germany bu manga mari da thoiduna sai nifuga mathoi gi tungda baratna Olympic ki itihas da anauba itihas ama semkhre English singa samapan marfu da pangthokiba Moscow Olympics da baratna sanagi medal lawra batungda semi final fawbu chang mangamdana lakhibadu handaki Olympic asida sai nifuga mathoi gi tungda semi final sangduna senjeng gi medal lawba ngamkhibane Olympic ki history da Bharat asi Nipalak hana sanagi medal lawkhrabane ngasi sanaki ba match adu laibak animak gyamna akan mamong da fight tonaki adubo third quarter da Bharatna ball hena paiba ngamduna hana panjal manana lairambadu panjal ama chanchinduna manga mari da mai paktuna senjeng gi medal lawba ngamkhibani haina suphungdorakli Bharatna mai paklakpada president prime minister sport minister na Bharat ki team gi achievement bu thagatkre Lok Sabha na su apian wa phongdokpaga loinana boxer Borgohain da su apian wa phongdokre hairi Olympic ki hockey team asida Manipur gi hangang kendra gi manungsana lairiba kontha ahaluptagi sanglakpa Nilakanta yawba team asina senjeng gi medal lawba ngamkhiba duda Nilakanta gi laikai amadi imung manung yawna state asigi myam khudimangna harau nungaiba phongdoknari Nilakanta gi laikai da harau phongdokladuna dol thinduna thabal sonaki Chief Minister N. Birena Tokyo da lairiba Nilakanta da online gi khuthangna wari sanaduna maki team punamakpu thagatpa madi harauba phongdokladuna mahakpu state asida masak naiba thaba ama piragani haina su khanganki Nilakanta hauji railway da senior ticket collector oina lairibani haujikti Olympian ama oirabanina ticket collector di oihalaroi state ki maikaidigi lupa lakh 100 su piragani haina su Chief Minister na phongdokhi Atopa pawaman MSU Thobal District Committee na sengdokadabani BJP Hairok Mandal Community Health Center Hairoki Building Thugai khibagi matangda Hairok Kendra gi MLA Dr. T.S. Radesham gi mathakta MSU Thobal District Committee na media gi thongda aranba yumpham yawdaba moral sirakliba si lakliba August 3 phawgi manungda MSU Thobal District Committee na sengdokadabani masi Hairok BJP Mandal gi conference hall pangthokpa pawgi mifamda Furit Sabam Dinesh na phongdokhibani Thasi ani da MSU Thobal District Committee na CIC Hairok ta chatkiba yengsin khongsat amagi matangda media da MLA gi mathakta yumpham yawdaba paw mayam ama haijilakpasi laibak thibani CIC Hairok ki ugi building asibu MSU Thobal District Committee na temporary building ni hairibasi BJP Hairok Mandal na angakpa poi haina su phongdorakli Atopa pawamana Joy Kisana crore ahum lawraga Congress ta sangkhibani haibisi achumba oirabadi rajniti tawribasingda Amuba Kali Taibani Mega Sandra Thangmoiban Kendra gi MLA case Joy Kisana lupa crore ahum lawraga BJP dagi Congress ta sangkhibani hairibasina asengbu oirabadi rajniti tawriba kayagi maida Amuba Kali taisinbani haina BJP Thangmoiban Mandal gi Vice President Moirangthem Mega Sandra na ngasi pawmisingda phongdokre wafam asing asi nungthul Thangmoiban
Lairen Hanjaba Laikai Leba BJP Thangmaiban Mandal gi office ta pangthokpa pawgi mifam amada mahakna phongdokhibani mahakna makha taraduna hawkiba August 3 da human right activist Yambem Lafna Paukshin Haplakiba Paw Shina Kendra Siki Praja Miyamna Samamnaba ama pukale COVID-19 gi kallaba matamasida email asina dol hongdok hongjin gi question chienduna lairingaida COVID narabasingda pukning sangdabagi mami sauna tare laingakna laina asidagi thiengnanaba local area development fund gi senthang lauthokpagi ayaba pibagi matungina kendra sigi oina handak lupa lakh 13 gi senpham joy kisan sijinakre adubo mana lauthokkiba senpham aduga takthurappa thabak isan sanadre COVID care center singda sana thanaba yeliba sisu yonglei melai naibigi mong thabak sa thare maki oiba mi singdana fazana piba adugo mahaki nataba singdana fazada pidre amasum November 4 Prime Minister Modi na seng frida phangangani hairabasu July oinadi thangmai banda seng phangkhidre aduga August ta sengi yengsilakle adubo haujik yelakli seng asi July gira natragana August kira haibisi khangba ngamdre haina su phungdokhi Atopa paw mana interstate drug trafficking gang khutpu amagi miyo ama drug ka kona na fare miyo anidagi brown sugar kg manga fare SP naf interstate drug trafficking gi gang khutpu amagi miyo ama yauna miyo anidagi brown sugar kg taruk narcotics and affairs of border naf na fare ngasi first MR jail road ta leiba nap ki office ta pangthokiba pawgi mifam amada nap ki ASP K Mega Chandrana thaudo aduga mari lainana pawmisingna phungdorakhibada ngasi numit jungma matung pungkhairom taba matamda mantri pukhidagi miyo ama brown sugar kg amaga konana nap ki akhanaba tim amana phagat pangamkhi hairiba pharaba miyo edu Uttar Pradesh ki Ruhiti Tola Bareli dagi Anil Kumar Gupta sai nifuga mapan apokpa Gopal Gupta khawi phagalaba brown sugar atu mahakna gamla amada haptuna purami Nap ki akhanaba tim aduna Anil Kumar Gupta makhatana uhang pong chathabada Uttar Pradesh ta leiba interstate drug trafficking gang khutpu amagi leader gi makhara thabak tawbani haibasu khangba ngamle haujuk ma ki mathakta case ama register tawduna thijinbagi thabak chathari SPK Mega Chandra napna makhatana phungdokhibada ngara nungthil pung 3 rom taba matamna nap ki team anina Imphal Urkhul lambigi Singyai da poppy amadi ganja pambi sing thabara haidum yengsinki Tim aduna mafam adura yengsilingai serakta gablata bidagi Imphal tamna sing lambida singningai oiba mongda alto car number WB02Q7488 ama lakpadagi khamduna sektauki hairiba alto car adugi manungda polythene khaw tara yawba thenaki car adu Ukhul district ki sangsat ki phungyon village dagi barai haw tin phai se humfugun se ko bami yamana thorakpani maki mawong matawdo yamna singnabadagi makhatana polythene khaw singadu hangtoktuna yengba brown sugar yorama thena khibani han se phungdorakli paw se lusilakpoina ngasi Manipur gi COVID-19 update ma'am da share tawjaramge hawkiba pung kun ga mari da state asida miyoi satret ke yanghai ga tare nawna COVID-19 positive oiba thengnare hairiba miyoi singsi Bisnupur gi nifuga nipan Chandel gi mapan Chuchampur gi humfuga ni thoi Imphal East gi sani ga kuntra Imphal West gi sani ga humdra ga tare Kaksing gi kuntra Kangpokpi gi ahum Senapati gi taraga humdoi Tamenglong gi taraga humdoi Tengnopal gi manga Thawbal gi yanghai ga nipan Ukhul gi mapani hairiba pungpham sida miyoi nipan COVID-19 positive oiba laikhidre adu apunbo oina hauju phawbar Manipur COVID-19 laikhidraba miyoi masingsi lising amaga satruka taraga mari sure ngasi laikhidraba miyoi nipan asi Bisnupur gi ani Chuchampur gi ama Imphal East gi ani Imphal West gi ani amasum Thawbal gi amani hairi adu ngasi apunbo oina COVID test tokiba miyoi masingsi lising manga ga sani ga humdra ga manga ni hainasu pawsina makhatana phongdorakli Pause lusilakpoina to pawamna Chief Minister N Birena Union Minister Bhupendra Yadav Kishan Reddy unaduna wari sakre CM na Tokyo Olympic ta judoka masanata saruk yakhibi sanaroi Sushila unaduna pukning thawatkhre haina pawamna su report tawri atopa paw nungaiba mana Tokyo Olympic ta India gi nupa hockey team na bronze medal lorakpa sanaroi oina yauriba Manipur gi Nilakanta Sharma amadi Bebek Sagar Madhya Pradesh ki Chief Minister Shivaraj Singha Chauhana lupa crore amamamgi sanpham piragani haina ngasi lakthokre sanaroi ani asi Madhya Pradesh ta leiduna
hockey masana train tawbagi thabak mapung phan setaki madugidamakta Chief Minister Sawhana apenba poktuna hairiba senpham singasi pigani haina lauthokhibani so hairi amaromdana Mirabai Sanuna ma ki mateng pangbirakhiba truck driver singbu ngasi ikai khumnabu utkre hauzik Tokyo Olympic Games ki weightlifting event silver medal phanglakrabi Saikom Mirabai Sanuna sanaba horakpa matamda ma ki mateng pangbirakhiba truck driver singbu ikai khumnaba utpa thorom ama ngasi nongpok kaksingda leiba Mirabai gi yumna pangthokre suhaidi atop pawamana covid na maram oiduna mama mapa leitraba angangsingda lupa lakh manga gi tengbang phangangadori covid 19 laisuna maram oiduna mama mapa animak leikidraba angangsingda Ayushman Bharat ki makhada angangsing aduna sei taraga nipan sudri phawba health insurance oina lupa lakh manga gi sanpham lemna phangangadori amaromdana Myanmar thabak suruba sinmi singi manungna miyo ama covid 19 positive oire India Myanmar Thailand Highway Road ki thabak suba yawruba India gi sinmi nifuga nithoi ngasi More Gate number 1 Iron Bridge lanthoraktuna More da thunglare sinmi singasi More da thunglabaga Sub District Hospital More gi kangpuna ambulance anirak thokna ICP phawba puraklaba matungda Sub District Hospital More dagi Dr. KS Pritam Singha amasum Dr. Isak Alina Rapid Antigen Test RAT testing tauki maduda sinmi nifuga nithoi adugi manungna miyama positive oiba thengnaki haina supali loisilak poina to papawa mana jiri lambi pakthoknaba lam onbagi thabak sa thabara Tamenglonggi Purbung Khunja singna athingba thamlakpadagi tokre National Highway 38 Imphal Jiribam lambi gi sarukta laingang pokpidagi Assam ga lonariba Jiribam thongkhong phawbagi lambi gi saruk asi double lane oina sengbanaba ngasi laingang pokpi area dagi hauna lam onbagi thabak sathanaba honabada laingang pokpi area si Tamenglong district ki manungsana leibani mafam asidagi hauna lam onba yaroi haina athingma pirakpadagi lam onbagi thabak tokre so hairi loisilakpoina yamna laibak thiba content amana mamit anima udraba tomba madi lungs ki anabana laikhidraba memsa gi imungda LMG na lupa lising kungamanga mating pangkhre khudaki oiba khudong thibana maram oiraga lamdam sigi awaba nanglaba aruba anaba madi hingbada ka hen awaba mayongnariba miyoi singda light minded group LMG Manipurna leptana mateng panglakpagi saru amoina ngasi ayuk pung taraga mathoi makhai taba matamna Bishnupur district ki manungsana Bishnupur ward number 1 dagi lungs ki anabana maram oiraga laikhidraba sanam memsa gi mapuroiba sanam itogi mafamda lupa lising kunamadi moirang thamna pokpi mamang laikai dagi mamit anima udraba khoirakpam tombagi mafamda lupa lising manga tengbang piduna imung ani asigi awabada saru yakre haina LMG gi publicity secretary Rakesh Nauremna press thorakpa serolamanasuk makhatana fongdoragli du ma hujko nti pawsu matang se lusinjarage masum patoksa gi brasol gi balan ki yawrs mam nga pigani matam matam gi paw update pijrake mam nga mina sianisu channel si makeri gi thamjari and thank you